ड्रामा असिगी अहानबदा खुंगंग अमदा मपा मचा इसई सक्तुना वखल नुंगाइना मखोइगी इंखोलदा थबक सु नोंबा लाक्लम्मी मतमदुदा मचानुपीना लौ अदुबु संगननबगिदमक्ता मितम अमा सादुना थमलिबा अदुदा लई कया थेतुना इकाई खुमनबा उल्लम्मी मपा मचा असि खुंगंग अमदा लौमी ओइजरबसु अराई अचंबा मियोइदी अमत्ता नटलमदे मचानुपीना मखोइगी इंखोलदा ट्रैक्टर अमा खामदुना लैरंबा उखी अदुबु मखोइना थबक सु नोंबदा फरक तारनी हाइदुना मपादा हाइरकपदा मपाना फरे अदुदी मपुसी लैतबनिना लंबीगी मताइदा ओइना साइड तौदुना थम्मु हाइरकपदा मचानुपीना महाकी महै सिजिन्नदुना ट्रैक्टर अदुबु यामना लाइना लंबी अमगी मताइदा थमलम्मी मतमदुदा लौरांग सुबी लापी नुपी अमना महाकी मचानुपीना तौबा मतौदु उबदा हराउरदुना नचानुपीसी चाउरबनिना थबक कानरी हाइरमलगा नंगी तादना नंगी नुपी अमा हाइनबनी अंगांगसिगी खल्लगा मधु अमुक्तन चलगा उनरुसो हाइरकपदा लियोनसु होय होय हाइनरदुना मखोय काइनरमे मसिदगी मपा मचासु लौदगी कारकलमे मतमदुदा गारी कार कया लाक्तुना मखोय तमना थौजिल्लकलमे मदुदगी लियोसु कना ओइरबनो हाइदुना खामदुना येंगलमे मतमदुदा कार अदुगी मनुंगदगी मसानानबा जिकेट अंगांगबा लिपा नुपा अमा यामना एक्शन अमदा कुमधरकलमे अदुगा मागी सिक्योरिटी सिंगा लोइनना लियोगी मनाक तमना चंगसिल्लकलमे लियोसु मखोइना चंगसिल्लकपदुदा लेप्तुना मपा मचा येंगनदुना लैरमे मसिदगिदी महाकी थांग असांगबा थांगपाक अदु सत्तुना लियोगी मथक्ता याम थरकलमे मतंग असिदा लियोसिसु कनानो हाइबदु खंबिहौ असुमना याम थरकपसिदा लियोगी हाइथोय सिंथोयरबा पावर अदुना हाइरिबा नुपा अदुदा चैथेंग पीबगा लोइनना ngakthoklame masidagi amukasu जिकेट अंगांगबा लिपा नुपा असिना एटेक तौरकलमे लियोदा अदुबु लियोगी हाइथोय सिंथोयरबा महाकी महै कयाना ngakthoktuna करीसु सोकपा ngamlamde masida तौरिबसी लियो असि कनानो हाइबदु मयेक सेंगना ताकदोरिबनी मसिदगी लियोना पावर अमा कापसिंदुना जिकेट अंगांगबा लिपा नुपा अदुदा टाइगर हाइना कौरकलमे मदुदगी टाइगर सु नोकफेट तौरदुना महाकी किंग लियोबु इकाई खुमनबगा लोइनना खु कुल्लदुना खुरमजदुना ननाय अखोय लाक्चरी हाइरकलमे मदुदगी मचानुपीना यारे यारे हगुलो हगुलो कैदौबु लाक्पनो नोइबो हाइरकपदा टाइगरना लियोदा इनिंगथौ मफम असिदा लैगदबगी सरु कुनुंगदा नुंगाइना लैबदा करी काइबगे हाइना हगच्चरमे लियोना महाकी सेनादा हाइरकलमे मसे अइगी इमुंग मनुंगी वारीनी मसिदा नखोय खुद थिंजिल्लकनो हाइरकपदा टाइगरना महाकी निंगथौदा हाइरकलमे इनिंगथौना कुनुंगदा लैतबदगी अखोयगी बॉर्डर कयादा मसक खंगदबा कयाना नियोंगी वांगमदा अटैक तौरकले हाइरकलमे मदुदगी लियोना मखोयगी पांगदबा मतौदु ताबदा मदु फावबा ngaक सेनबा ngamdaba नाखोयदी तोकथोकलो मफम मदु थादोकलगा अइगी नाकता लौ ओइना सुरु लाओ हाइरदुना लियोना महाकी गारीदे यावबा खुलाइसिंग अदु थादरदुना सजाई ओइना थबक सुगदबनी हाइरदुना मखोयगी खोमी लानमीसिंग अदु थबक सुननबा ऑर्डर तौरमे मदुदगी लियोना महाकी मचानुपीदा अखोय नंगी ममा अनौबगीदमक्ता डेट चक्कदबा नत्रा हाइरकपदा मपा मचा अदु नोकमिन्नरदुना डेट चटपा लाखिरमे मागी खोमी लानमीसिंगसु थबक सुननबा मागी खुलाई पाइखतनखी नकल अमदना
ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯍꯅꯨꯕꯤ ꯑꯃ ꯁꯣꯍꯣꯔꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯥꯔꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯁꯦꯡꯂꯕ ꯃꯐꯝꯗꯨꯒꯤ ꯐꯖꯔꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯀꯌꯥꯗ ꯐꯖꯈ꯭ꯔꯕꯅꯣ ꯍꯥꯏꯔꯗꯨꯅ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ "ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯕꯅꯣ?" ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ "ꯅꯈꯣꯏ ꯑꯩꯅ ꯆꯠꯄꯗ ꯌꯥꯝꯅ ꯌꯦꯠꯂꯦ, ꯑꯩ ꯏꯅꯤꯡꯇꯝꯅ ꯑꯃꯨꯛꯇ ꯂꯩꯍꯧꯒꯦ" ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ, ꯑꯩ ꯏꯁꯨ ꯅꯨꯄꯤ ꯑꯃꯇꯪ ꯄꯥꯝꯃꯤ" ꯍꯥꯏꯔꯗꯨꯅ "ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯂꯨꯍꯣꯡꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯂꯥꯛꯂꯔꯣꯏ, ꯁꯣꯍꯣꯔꯗ ꯑꯃꯨꯛ ꯍꯟꯅ" ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯒꯗꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯊꯛꯄꯤ ꯁꯦꯟꯗꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯦꯡꯖꯤꯟꯕꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯃꯐꯝ ꯆꯥꯗꯅ ꯁꯣꯛꯈꯤꯕꯗꯒꯤ ꯁꯣꯔ ꯐꯨꯡꯒꯠꯇꯨꯅ ꯂꯥꯛꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯕꯨ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯦꯟꯗꯤꯅ ꯑꯍꯜ ꯑꯗꯨꯕꯨ ꯉꯥꯡꯂꯝꯃꯤ, "ꯅꯃꯤꯠꯇꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯄ ꯌꯥꯗ꯭ꯔꯥ? ꯎꯗ꯭ꯔꯒꯗꯤ ꯃꯄꯥꯟꯗ ꯀꯔꯤꯒꯤ ꯊꯣꯛꯂꯛꯂꯤꯅꯣ ꯍꯥꯏꯔꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯗꯁꯥ ꯇꯥꯍꯟꯕꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ?" ꯍꯥꯏꯅꯔꯤꯉꯩꯗ ꯂꯤꯑꯣ ꯑꯃꯗꯤ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯃꯇꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ "ꯑꯉꯥꯡ ꯑꯁꯤꯅ ꯅꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯕꯕꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤ" ꯍꯥꯏꯅꯔꯤꯉꯩꯗ ꯍꯅꯨꯕꯤꯗꯨꯅ "ꯁꯣꯔ ꯍꯣꯟꯕ ꯌꯥꯝꯅ ꯋꯥꯔꯦ, ꯏꯁꯤꯡ ꯈꯛꯇ ꯊꯛꯀꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯟꯗꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯒꯤ ꯅꯃꯥꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯑꯍꯜ ꯑꯁꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯀꯣꯏꯊꯥ ꯊꯥꯗꯣꯔꯛꯂꯤꯕꯁꯤ? ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯍꯅꯨꯕꯤ ꯑꯁꯤ ꯃꯄꯥꯟꯗ ꯊꯥꯗꯣꯔꯛꯀꯅꯨ" ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯁꯦꯂꯤ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯑꯣꯅ ꯃꯆꯥꯅꯨꯄꯤꯗ ꯑꯍꯜ ꯑꯁꯤꯅ ꯊꯛꯅꯕ ꯏꯁꯤꯡ ꯈꯔ ꯂꯧꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯥꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯏꯂꯤꯅ ꯏꯁꯤꯡ ꯄꯨꯔꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯄꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨ ꯈꯔ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯂꯤꯑꯣꯅ ꯍꯅꯨꯕꯤꯗ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯍꯪꯂꯨꯕꯗ "ꯈꯔꯗꯤ ꯐꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯏꯂꯤꯅ ꯍꯅꯨꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯣꯕꯣꯛꯄꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯕꯣꯕꯣꯛꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯄꯤꯒꯅꯤ?" ꯍꯥꯏꯔꯨꯕꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯏꯂꯤꯗ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯪꯂꯛꯄꯗ "ꯑꯩꯒꯤ ꯕꯕꯥꯒ ꯂꯩꯃꯤꯟꯅꯅꯕ ꯑꯩꯒꯤ ꯏꯃꯥ ꯑꯃ ꯄꯤꯌꯨ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯑꯣꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯂꯗꯨꯅ "ꯅꯠꯇꯦ ꯅꯠꯇꯦ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯅꯗꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯗꯨꯅ "ꯑꯩꯒꯤꯁꯨ ꯏꯁꯨ ꯅꯨꯄꯤ ꯑꯃ ꯂꯩ, ꯃꯍꯥꯛ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯌꯧꯔꯦ, ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯤ ꯑꯗꯨ ꯅꯪꯉꯣꯟꯗ ꯊꯥꯖꯔꯒꯅꯤ, ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥꯁꯨ ꯑꯣꯏꯍꯜꯂꯒꯅꯤ" ꯍꯥꯏꯔꯛꯄꯗ ꯃꯄꯥ ꯑꯗꯨꯅ ꯏꯀꯥꯏꯔꯗꯨꯅ "ꯑꯩꯒꯤꯗꯤ ꯅꯨꯄꯤꯁꯨ ꯂꯩꯔꯦ, ꯉꯁꯤꯁꯨ ꯎꯅꯒꯗꯕꯅꯦ, ꯗꯦꯠꯁꯨ ꯊꯥꯅꯈ꯭ꯔꯦ, ꯑꯗꯨꯅ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯌꯥꯕꯤꯔꯨꯅꯨ" ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯅꯨꯡꯁꯤꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯅꯨꯕꯤꯗꯨꯅ ꯃꯄꯥ ꯃꯆꯥꯕꯨ ꯈꯥꯝꯗꯨꯅ ꯐꯣꯇꯣ ꯅꯝꯍꯧꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯨꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯗꯨꯅ "ꯆꯠꯂꯣ ꯆꯠꯂꯣ" ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯝꯍꯧꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯁꯨꯅꯨꯄꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯁꯨꯅꯨꯄꯤꯒꯤꯗꯃꯛ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯁꯨꯅꯨꯄꯤꯗ ꯃꯕꯣꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯗꯨꯅ "ꯃꯍꯥꯛ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯅꯤ, ꯅꯪꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯁꯤꯗ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯍꯣꯔꯗ ꯂꯥꯛꯂꯔꯣꯏ" ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯁꯨꯅꯨꯄꯤꯅꯁꯨ ꯃꯍꯥꯛꯀꯤ ꯕꯣꯗꯤꯒꯥꯔꯗꯇ "ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪ ꯌꯧꯔꯛꯂꯕꯅꯤꯅ ꯍꯣꯔꯦꯟ ꯏꯕꯣꯛꯀ ꯑꯃꯨꯛꯇꯪ ꯎꯅꯔꯝꯁꯤ, ꯃꯥꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯨꯁꯤ" ꯍꯥꯏꯔꯗꯨꯅ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯕꯗ ꯑꯣꯛꯄ ꯅꯥꯏꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯗꯦꯠꯀꯤ ꯃꯇꯝ ꯊꯥꯅꯗꯨꯅ
ngaiduna lairami. Leo su makoigi tadana hairakpagi matungina nupi unaba lakhibani. Adubu mahakna unagadoriba nupi asidi sabada ngaujabi nupi asi oirami. Matamduda makoi ani introduction taunaraba matungda nupi sigi apamba hairaklami. Aidi sabada yamna ngaujai aibu thakpa nganggadabo oiradi ibani luhongbada yai hairaklami. Aduga amu atopa nupi amasu unarami. Nupi aduna hairakliba dimana aigi isa ani lay. Masida sunatana mingondagi 20 lakh lausilubagi haujik phawba singba ngamdana lay. Aduna masi punamak adomna ngamgadaba oiba taragadi ibani luhongbada karisu kaide hairaklamni. Aduga atopa laisabi aribi amasu unarami. Laisabi aribi aduna hairaklibana aingonda ngauba nupadi yamna lay. Adubu nangi khallaga punamak accept tawdrabani. Nanga aiga laiminnadubusu maraire aduna aigi apambadi nongmada aigi cross oinanaba lupa lising manga pigadabani adu ngamgadaba oiradi luhongbada karisu kaide hairakpada angang adugi mapa Leona aidi paisasu paide langmi amani hairubada hairiba nupising adu pakhatkirami paisasu paidaba langmi nangna ai karamna thakani sara henba ngamloi hairaduna ai nanga luhongba ngamloi hairaga magi chanaba adu puraga chatkirami ani suba nupidusu tolopsu chadaba langmi oiba nangondadi ai karamna laigani isasidi kanana thakani hairaduna ai nanga luhongba ngamloi hairamlaga chatkirami aroiba laisabi aribi asinasu nangi adunadi napunsida nupi phangloi hairamlaga chatkirami masidagi Leo adu makok ngaurami normal oiba nupi amata oiramdabaduda Belena su Leo gi mataudu ubada nokphet tawduna yengduna lairami matamduda machanupi Elena nupi ama lakpa urami hairiba nupi adu uba matamda machanupi na mapada papa sidi normal oiba laisabi male masaksu fajai machasi yaude hairakpada mapana masidi ngasai ahal ama inthuramba nupidu natra hainarami sendi du changaktuna mapa machadu ubada o noi oire hairaduna hairakpada Leo su hoi aikoini hairami madudagi sendina Leo da nangi matangda khara hairo hairaklami Leo su sendina hanglakpagi matung ina aigi ming Leo kawi ai langmi amani hairakpada Belena na Leo gi ming tabada mabuk na ngasai phone taraktuna magi nupagi matangda mangonda photo tharakhiba adu yengkhirami madudagi Belena na nupa adubu masak khangba ngamki asomdana sendina yengbada nangse reglaisu haiba midi mali nasak na tausu thiba nate aduga nangna laugi thabak suriba hairakpada Leona laugi thabak subada kari akaiba laibage Laumi su miyoi amani hairubada sendina laugi thabak sidi hanu hampana sugadaba thabakni naha oiriba nangna laugi thabak surabadi kadaidagi izzatno nakhoi gumba izzat yaudaba mi amada aina laigadaba natte hairaduna aise company achauba amada registration oina lairibani nakhoiga aigadi yamna khena khare hairakpada machanupina papa asigi nupi se ai pamde hairaklami aduna aikoi gumba nupi lauge hairabadi sen paiba matik saba sanga leiba phura dalan gi yum oigadabani hairakpada machanupi Elena sendida hanglaklami anti nangna haujik company amagi reception oina lairibadu paisa kaya tanba ngambage hairakpada sendina lising kuntra ne aina talibasi nakhoidi amukta urangkhiroi haina karem narakpada Leo gi machanupi Elena khumlaklami antina talibasi nongmada lising kuntra haiba natro hairubada sendina nakhoise wari sanaba yamna wakhre nongmagi haiba natte tha amada lising kuntra haibani hairubada Leo du ngaksin naraduna
ꯑꯗꯨꯗꯤ ꯅꯣꯡꯃꯗ ꯂꯤꯁꯤꯡ ꯇꯥꯜꯂꯦ, ꯁꯤꯗꯤ ꯌꯥꯝꯅ ꯐꯖꯅ ꯇꯥꯜꯂꯦ ꯍꯥꯏꯔꯗꯨꯅ ꯀꯔꯦꯝꯅꯔꯗꯨꯅ ꯅꯈꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯂꯧꯅ ꯂꯩꯅꯒꯗꯕꯅꯤ ꯍꯥꯏꯔꯛꯄꯗ ꯁꯦꯟꯗꯤꯗꯨꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯅꯪ ꯑꯩꯒꯤ ꯈꯦꯠꯅꯕꯁꯤ ꯏꯁꯤꯡꯒ ꯊꯥꯎꯒ ꯍꯥꯏꯕꯗꯨꯅꯤ, ꯑꯩꯅ ꯉꯥꯡꯖ ꯁꯛꯆꯈꯤꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯁꯤꯟꯅꯔꯗꯨꯅ ꯁꯦꯟꯗꯤꯗ ꯀꯔꯦꯝꯅꯔꯒ ꯉꯥꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯗꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯁꯦ ꯊꯥꯛ ꯌꯥꯝꯅ ꯋꯥꯡꯕ ꯃꯤꯅꯤ ꯈꯟꯖꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯝꯂꯅꯤ, ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯈꯦꯠꯅꯩ ꯍꯥꯏꯕꯁꯤ ꯅꯈꯣꯏꯅꯁꯨ ꯔꯦꯁꯄꯦꯛ ꯇꯧꯕꯤꯔꯛꯂꯕꯅꯤꯅ ꯑꯩꯅ ꯅꯣꯏꯕꯨ ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯂꯤꯅ ꯁꯦꯟꯗꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯟꯇꯤ ꯅꯪꯅꯗꯤ ꯊꯥꯒꯠꯂꯤꯕꯣꯏ ꯅꯤꯡꯗꯅ ꯍꯔꯥꯎꯔꯤ, ꯑꯩꯈꯣꯏꯒꯤ ꯄꯄꯥꯅꯗꯤ ꯅꯪꯕꯨ ꯁꯤꯗꯔꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯦꯗꯣ ꯍꯥꯏꯅꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯅꯣꯛꯅꯔꯛꯄꯗ ꯁꯦꯟꯗꯤ ꯑꯗු ꯁꯥꯎꯔꯗꯨꯅ ꯅꯈꯣꯏꯒꯨꯝꯕ ꯑꯃꯅ ꯑꯩꯕꯨ ꯀꯔꯦꯝꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯌꯥꯎꯕ ꯒꯤꯂꯥꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯤꯑꯣꯒꯤ ꯍꯛꯆꯥꯡꯗ ꯍꯩꯖꯤꯜꯂꯗꯨꯅ ꯁꯥꯎꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯅꯪꯒꯨꯝꯕ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯅꯆꯥ ꯑꯃ ꯂꯩꯔꯕ ꯅꯪꯉꯣꯟꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯂꯩꯕꯤꯒꯗꯧꯔꯤꯕꯅꯣ, ꯑꯩꯒꯤ ꯃꯇꯝꯁꯨ ꯃꯥꯡꯍꯜꯂꯦ ꯀꯥꯟꯅꯗꯕꯗ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯄꯗ ꯂꯤꯑꯣꯒꯤ ꯃꯆꯥꯅꯨꯄꯤꯏꯂꯤꯅꯁꯨ ꯑꯟꯇꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯕꯨꯁꯨ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯏꯂꯤꯅ ꯕꯦꯂꯦꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯟꯇꯤꯁꯨ ꯁꯤꯡꯒꯜꯂ ꯍꯥꯏꯅ ꯍꯪꯉꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯑꯣ ꯑꯗꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯏꯆꯝ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯃꯗꯨꯗꯒꯤ ꯂꯤꯑꯣꯅ ꯕꯦꯂꯦꯅꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡꯅꯤ, ꯄꯪꯉꯥꯡꯗ ꯉꯥꯡꯕꯅꯤ, ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯑꯣꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯕꯦꯂꯦꯅꯥꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯤꯑꯣ ꯃꯄꯥ ꯃꯆꯥꯕꯨ ꯈꯥꯝꯗꯨꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯑꯗꯣꯝ ꯂꯤꯑꯣ ꯅꯠꯇ꯭ꯔꯥ, ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ తాꯕꯗ ꯂꯤꯑꯣ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯟꯗꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯦꯂꯦꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯕ ꯂꯧꯃꯤ ꯑꯁꯤꯗ ꯅꯪꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯣꯡ ꯄꯥꯏꯗꯨꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯍꯣꯡꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯛꯄꯗ ꯕꯦꯂꯦꯅꯥꯒꯤ ꯕꯣꯗꯤꯒꯥꯔꯗꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯈꯤ꯫ ꯅꯪꯒꯨꯝꯕ ꯀꯔꯤꯁꯨ ꯅꯠꯇꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝꯗ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯃꯁꯤꯗꯒꯤ ꯁꯦꯟꯗꯤꯅ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛ ꯀꯅꯥꯅꯣ, ꯃꯥ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯏꯅ ꯍꯪꯂꯨꯕꯗ ꯑꯃꯨꯛꯀꯁꯨ ꯕꯣꯗꯤꯒꯥꯔꯗ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯑꯁꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯅꯣꯏꯅꯗꯤ ꯈꯪꯂꯝꯂꯔꯣꯏ, ꯃꯍꯥꯛ ꯑꯁꯤ ꯕꯤꯔꯂꯥ ꯀꯝꯄꯅꯤꯒꯤ CEO ꯑꯃꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯕꯦꯂꯦꯅꯥꯅ ꯁꯦꯟꯗꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯦꯂꯦꯅꯥꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯂꯤꯑꯣꯗ ꯇꯥꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯑꯣꯅ ꯑꯗꯨꯛ ꯆꯥꯎꯕ ꯀꯝꯄꯅꯤ ꯑꯃꯒꯤ CEO ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯒ꯭ꯔꯥꯎꯟꯗꯅꯣ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯕꯦꯂꯦꯅꯥꯅ ꯐꯦꯃꯤꯂꯤꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗꯦ, ꯀꯝꯄꯅꯤ ꯑꯃ ꯄꯥꯏꯕꯅꯤꯅ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯒꯤ ꯆꯝꯖꯕ ꯃꯇꯧꯗꯨꯗ ꯑꯩꯅꯁꯨ ꯈꯣꯏꯗꯥꯔꯨꯔꯦ, ꯑꯗꯨꯅ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯦ꯫ ꯃꯁꯤꯗ ꯅꯪꯒꯤ ꯋꯥꯈꯜ ꯀꯔꯤ ꯂꯩ? ꯅꯪꯅ ꯌꯥꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯏꯂꯤꯅꯁꯨ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯖꯩ ꯍꯥꯏꯔꯗꯨꯅ ꯃꯄꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯤꯑꯣꯁꯨ ꯌꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯑꯣ ꯑꯃꯗꯤ ꯕꯦꯂꯦꯅꯥ ꯑꯅꯤꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯀꯣꯔꯠ ꯃꯦꯔꯦꯖ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯁꯨ ꯃꯃꯥ ꯑꯃ ꯐꯪꯖꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯗꯨꯅ ꯂꯤꯑꯣꯅ ꯕꯦꯂꯦꯅꯥꯗ ꯏꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯃꯃꯥ ꯑꯣꯏꯕꯤꯕꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯅꯪꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯔꯣꯏ, ꯅꯪꯒꯤꯗꯃꯛꯇ ꯐꯠꯇꯕ ꯂꯥꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯃꯥꯏꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯂꯦꯅꯥꯅꯁꯨ
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯗꯤ ꯑꯋꯥ ꯑꯅꯥꯗ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯒꯅꯤ ꯍꯥꯏꯔꯗꯨꯅ ꯕꯦꯂꯦꯅꯥꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯦꯂꯦꯅꯥꯅ ꯑꯉꯥꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯪꯉꯛꯄꯗ ꯂꯤꯑꯣꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯉꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯇꯤ ꯅꯠꯇꯦ, ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯃꯍꯥꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕꯅꯤ, ꯑꯗꯨꯅ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯉꯁꯤ ꯐꯥꯎꯕ ꯌꯣꯛꯇꯨꯅ ꯆꯥꯎꯍꯜꯂꯛꯄꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯦꯂꯦꯅꯥꯅ ꯂꯤꯑꯣꯒꯤ ꯆꯝꯖꯕ ꯄꯨꯛꯆꯦꯜ ꯑꯗꯨꯕꯨ ꯄꯦꯟꯖꯔꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯨꯃꯣꯟꯒꯤ ꯑꯣꯏꯕ ꯃꯃꯥꯒꯤ ꯁ꯭ꯔꯥꯗ ꯅꯨꯃꯤꯠ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯂꯤꯑꯣꯅ ꯕꯦꯂꯦꯅꯥꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯕꯦꯂꯦꯅꯥꯅꯁꯨ ꯍꯌꯦꯡꯗꯤ ꯑꯊꯦꯟꯄꯣꯠ ꯀꯌꯥ ꯄꯨꯗꯨꯅ ꯁ꯭ꯔꯥꯗ ꯅꯨꯃꯤꯠꯇ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯦꯂꯦꯅꯥ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯑꯣꯒꯤ ꯃꯄꯥ ꯃꯆꯥꯅ ꯃꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤ ꯇꯥꯏꯒꯔꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯥꯏꯒꯔꯁꯨ ꯂꯥꯛꯇꯨꯅ ꯂꯤꯑꯣꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯩꯈꯣꯏ ꯌꯧꯔꯛꯂꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯔꯛꯄꯗ ꯇꯥꯏꯒꯔꯅ ꯂꯤꯑꯣꯗ ꯏꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯂꯕꯅꯤ, ꯃꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯔꯗꯨꯅ ꯇꯥꯏꯒꯔꯅ ꯍꯥꯡꯗꯣꯛꯇꯨꯅꯁꯨ ꯂꯤꯑꯣꯗ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯑꯣꯅ ꯄꯣꯠꯁꯛ ꯑꯗු ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯃꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯃꯥꯅ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯁꯦꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜꯅꯤ ꯍꯥꯏꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯅꯦꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯤꯑꯣꯅ ꯃꯥꯅꯤ, ꯃꯁꯤ ꯅꯪꯒꯤ ꯅꯦꯅꯦꯒꯤꯗꯃꯛꯇ ꯅꯕꯣꯛꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯌꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯁꯦꯠꯅꯅꯕ ꯍꯌꯦꯡ ꯕꯣꯕꯣꯛꯀꯤ ꯁ꯭ꯔꯥꯗ ꯗꯤꯟ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯔꯤꯕꯗ ꯅꯦꯅꯦꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒ ꯊꯦꯡꯅꯍꯧꯗ꯭ꯔꯕꯁꯨ ꯃꯥꯅ ꯎꯕꯗ ꯈꯪꯒꯅꯤ ꯍꯥꯏꯅꯔꯗꯨꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯇꯥꯏꯒꯔꯗꯒꯤ ꯕꯦꯒ ꯑꯗු ꯂꯧꯔꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯔꯤꯕꯗ ꯁ꯭ꯔꯥꯗ ꯗꯤꯟꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯤꯑꯣ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯌꯨꯝ ꯑꯔꯤꯕ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯊꯣꯡꯉꯥꯛꯄ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯪꯒꯦ ꯇꯧꯕꯗ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯊꯤꯡꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯑꯣꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯔꯨꯕꯗ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯗꯤ ꯗꯥꯏꯅꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯅꯈꯣꯏ ꯀꯅꯥꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯃꯅꯨꯡꯗ ꯆꯪꯍꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯑꯣꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯥꯛꯇꯕꯁꯤꯗ ꯅꯈꯣꯏꯅ ꯈꯪꯗꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯨꯕꯗ ꯊꯣꯡꯉꯥꯛꯄ ꯑꯗꯨꯅ ꯌꯥꯔꯛꯈꯤꯔꯝꯗꯦ꯫ ꯃꯇꯝꯗꯨꯗ ꯂꯤꯑꯣꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯗꯥꯏꯅꯥ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯟꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ, ꯏꯃꯥꯒꯤ ꯁ꯭ꯔꯥꯗ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯈꯜꯂꯗꯨꯅ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯂꯤꯑꯣꯅ ꯆꯪꯒꯦ ꯍꯥꯏꯔꯨꯕꯗ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯛꯄꯗ ꯂꯤꯑꯣꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯂꯤꯅ ꯁꯥꯎꯔꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯕꯗ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯗꯒꯦ ꯍꯥꯏꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯣ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯂꯤꯅ ꯁꯥꯎꯕ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯒꯦ ꯇꯧꯕꯗ ꯃꯄꯥꯅ ꯊꯤꯡꯂꯛꯂꯝꯃꯤ, ꯉꯁꯤꯗꯤ ꯕꯣꯕꯣꯛꯀꯤ ꯁ꯭ꯔꯥꯗ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯋꯥꯈꯜ ꯈꯔ ꯐꯥꯊꯧ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯕꯨ ꯆꯪꯗꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯤꯑꯣꯒꯤ ꯃꯆꯥꯅꯨꯄꯤ ꯏꯂꯤ ꯑꯃꯗꯤ ꯊꯣꯡꯉꯥꯛꯄ ꯑꯅꯤ ꯑꯗꯨꯒ
ꯂꯝꯕꯥ ꯇꯧꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯂꯤꯗꯤ ꯃꯥꯒꯤ ꯁꯛꯇꯤ ꯑꯗꯨ ꯀꯔꯤꯃꯠꯇ ꯁꯤꯖꯤꯟꯅꯗꯕꯤꯗ ꯉꯥꯛꯊꯣꯛꯄ ꯈꯛꯇꯅ ꯏꯂꯤꯅ ꯊꯣꯉꯥꯛꯄ ꯑꯅꯤ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯊꯣꯉꯥꯛꯄ ꯑꯅꯤ ꯑꯗꯨ ꯆꯩꯅꯥ ꯈꯥꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯂꯤꯑꯣ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯔꯤꯕ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯥ ꯇꯥꯕꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ 2ꯗ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯅ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯗ꯭ꯔꯃꯥ ꯀꯌꯥꯁꯨ ꯊꯥꯒꯠꯆꯔꯛꯀꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯈꯨꯔꯨꯝꯖꯔꯤ